Akashbani Imphal Maibam Dwijamani na pau pazari ahan bata maroiba pau Congress dol ge Bharat Joro Nyay Yatra Thobal jila gi khongjom dagi ngasi lam thakre Mukhyamantri Nongthoma Birena Akash hoi dagi lekhitraba imung manungi miyoi singa ngasi unakre Ireibag izati kanma ngamdrabadi mahak Mukhyamantri oirubagi kanaba leite haina phungdokre Leiba ki atai mapam singda pangthok nabugum Manipur da sungasi Nipan Suba Armed Forces Veterans Day ki thoram Raija si ki tongan ba mapam singda pangthok nakhi Raija si da hojik thokle be iranga si loisinduna mahusa gi phim da hazilanaba security force na akan ba thabak paikali amasong Pradhan Mantri Narendra Modi ki pariksha pe sarsa lisingani kunmari da saruk yananabagi damak mahiroi koti ani lakh kuntaruk hena register torakre Congress dol ki Bharat Joro Nyay Yatra Thobal jila ki khongjom dagi ngasi lam thakre numit humpu taruk ni sumna punna kilometer lising taruk satret sang na satkadaba khongsat asi leibag asi ki tongan ba raija tara mangagi jila samat tarada phauduna satkani yatra asi AICC ki president Malik Arjun Kharge na lam thaki Congress lusingba Rahul Gandhi na yatra adulu singki Manipur dagi lam thaki ba yatra aduda dol asiga wakal manaba tongan ba rajniti dol sigi lusingba sing saruyakhi Yatra asi Bharat ki nagarik singda Sangbidhan piri bahag sing ningthi na khangan ba mati Sangbidhan asibu sembada asoba thodang lokhiba Dr. B.R. Ambedkar ki wakhalon adubu miyam da khangan nabagi pandam da pangthokpani haina dol gi masin chatpa misak Jairam Ramesh na phungtokhi Yatra asi haudringai mangwai na Congress lusingba Rahul Gandhi na Khongjom War Memorial Complex satuna Englishing masani pan marbudra mathoi gi Khongjom landa lekhidraba athoba singi khubam da lei katuna igai khumnaba utkhi Magna hai yatra asi da tongan behiram kaya puduna satkani magna hai Injustice against the people of Manipur, the traditions of Manipur, but also injustice across the nation. Economically, monopolies are being built. Few people are getting access to all the wealth of the country. One or two businesses have their fingers in everything. And the large majority of businesses, small and medium businesses, are being destroyed. Thoromadu da wangang mada dolgi president Malik Arjun Kharge hai ngasidigi horiba Bharat Joro Nyay Yatra asi leibak asigi miyam da sel thumgi yauna atai hiram kaya da asuma phanganabagi wakat kalonena satpani Mukhyamantri Nongthoma Biren hairi ireibag izati bu kanma ngamdrabadi mahak Mukhyamantri oirubagi kanaba leite wafam asi Bisnupur jila gi kumbi hautak area da handak sing yan basatpada lekhidraba Akash hoidagi miyoi mari gi imung manungi miyoi singa unabagi thoromda Mukhyamantri na phungdokhibani Magna hai miyoi mari adu khulai pairaga lanpham da satkiba nate isam samba miyoi ngaktani asigumba khulai paidaba miyoi singda khut thaba haibasi sarkar asina taraina lawde misam miyam gi punsi amadi lanthum ngakpa haibasi sarkar asigi sab sabat daitani misam soglabadi sarkar asi leitrabasu yai aranba tawbusingi matakta sab sabat thabak lokatkani popi thaduna madi drug lalonduna hana lejaramba yellow phurup singbu mangan nabu honaba singdi sarkar na kaidongaida tumine yengduna leiroi Khulai paidaba micham praja bhaubada lemna tharatrabani na chumnagi sing chanba chachaba lan yawbada natraga nomai kamna ba khulai pa machine kamna haibadu nataba aigi praja siraga aigi praja soga sum giengal legadaba billion dunate jati kanna ngamdraba ireiba kanna ngamdraga aina siem urubi kadi kana doino aduna lai khidraba imung sathina nugaite saluriba lairoriba condition do ubada imung mari khutakta yum sagani aduga hujik laikidaba singdugi ahan bagi gas khangdabadagi sing chali aduna sing satpa sing yandaba yade haiba leiragadi tangai phadana akhoi dong to pau pibio Manipur thugai ne hare pose akhoi ne ro Manipur ani thok se hare isibo khoi ne ra bo madu hairakpa kangbu du de khoi thengnaba ta bana trane sandi pami na pithok ro yengnaba di thengnaba ta bani soi dana mogi mongi hingnana ba eska syagi kari gi de khoi chokpa dum gomengi chap chaba tawjagani Ngasigi unabaduda Mukhyamantri Nongthoma Birena mihat adu yaningdaba phungdokpaga loinana leikidrabagi imung manungna tariba awabada su saruk yani hairi mihat asigi matangda thigatuna mara leibasing matik saba serak pigani haina thajaba pikhi
Leiba ki atai mafam singda pangthok nabugum Manipur da su Nipan suba Armed Forces Veterans Day ki thoram Raja sigi tongan mafam singda ngasi pangthok nakhi. Mapung oiba thoram Raja Sarkar na sinduna Imphal gi ahanba Manipur Rifles ki banquet hall da pangthokhi. Palana si Bharat ki Armed Forces ki ahanba Commander in Chief oiramba Field Marshal P.M Kariyapana leibak asigi da kathukpa galwene na torama thabak sing adubu tobimal khangba utuna pangthokpani. Thoramadu da Mukhyamantri Nongthoman Biren hai Manipur da Lanmigi thabak toramba thabak tigi potharaba miyoi lising tara rom lei masigi manungda miyoi humbudrani palom tongan ba mana kaya phangki masi raija sigi oina yamna sauthok chaningai ni magna hai Manipur leibak asigi raija singi manungda missing yamjadaba raija ma werebasu Armed Forces da thabak toba masing yamba oiri mathang saigi palan thoram nangnanaba Raja Sarkarna memorial site ama semgatnaba thorang tauri masigi damak Sarkarna lupa koti ahumgi sanfam khaktuna thamle Mukhyamantri na hai thabak gi potharaba adugumba sacrifice to profession gi mung manungi ningsing bagi numit kaina palan tauri bisi really wonderful Manipur da Armed Forces the huzik better than in Libya bisi roughly lising tarani thoigumba oini hai masi lengbi isi gallantry aduga distinguished award kuma phangbasi ngasi lengbi is the 78 yawe Thoramadu da leikidrabal of the masigi Armed Forces singi imung manungi miyo sing amadi thabak tigi potharaba veteran Armed Forces sing da khudol tamduna ikai khumnaba utki Thobal Jilla da Palan Thoramasi District Administration Thobal sinduna Jilla adugi DC Office Complex da pangthokhi Thoramadu da Lanmegi sinphamda asobat hudang loramba leikidraba personnel singi imung manungi miyo sing da khudol piduna ikai khumnaba utki Palan Thoramasi Bisnupur Jilla da DC Office ki conference hall da pangthokhi Kangpokpi Jilla da su Palan Thoramasi Jilla adugi DC Complex da pangthokhi Deputy Commissioner Mahesh Chaudhary na sabapati oduna pangthokhiba thoram aduda Kangpokpi da leiba CRPF ki personnel sing veteran Armed Forces ki imung manungi miyo sing saru yakhi Armed Forces ki imung manungi miyo sing da blanket upu amadi citation sing ba piduna ikai khumnaba utkhi District Administration Kaksing ni sinduna Palan Thoramasi Kaksing Jilla gi DC Office Complex da ngasi pangthokhi thoramadu da Jilla asigi ex servicemen sing da khudol piduna ikai khumnaba utkhi Palan Thoramasi Surasanpur Jilla da su Jilla adugi DC Office Complex da pangthokhi thoramadu da mathau ta kathopaga loinena thabak tawkiba ex servicemen sing da khudol piduna ikai khumnaba utkhi leikidraba Armed Forces personnel taragi imung manungi miyoi sing da su khudol piduna ikai khumnaba utkhi Palan Thoramasi ki barungsana Lanmigi sinphamda leiduna mana phangkraba Lieutenant Colonel Shep Kumbabu opagi thoramama None Jilla da ngarang pangthokre Mahakpo Jilla adugi Deputy Commissioner Joseph Pauline ikai khumnaba utkhi thoramadu da Lanmigi officer kayamormamati CSOs gi lusingba sing saru yakhi paugi marakthana atenba break ama Lengsin birau. Adom anoktang na legin haibagi awaba leiraroi. Hogdok chare, Sarma Opticals BT Road Imphal na, Manipur da ahan bo ina lens khatamag legadaba scheme. Scheme asi lawbining basing na isagi mit kasanaba fiber lens ama leibigadabani, aduga frame ama frida offer fijagani. Kudong chaba si lawbiyo. Sarma Opticals, opposite Johnston School, BT Road Imphal. Tabiriba pawasi Akashbani Imphal dagini Raisa si da haujik tholiba irang asi loisinduna mahusage phibam da hanjelanaba security force na akan mathabak paikali masigi saruka moina Assam Rifles na Tengnopal Jilla gi Moreda patrolling satpada Sikkim Bank dagi pokhai ba yaba polam ke yamarum phangbangamle polam singadu More police station da sinakre Amaromda Assam Rifles na tongan mafam singda hangba relief camp singda leriba miyoi sing mera pai bilu singba sing leikai ki miyam lalo itik toba miyoi sing dukan phama sing mahiroi sing amadi khunja singa unaduna haujik oreba phibam asigi matang da kumna khanaki lodena Thobal Jilla gi additional SP inspector singa masung OC ga su unaki masigi mathakta Imphal gi singmeirong khongnang ani karakta leiba youth club ki miyoi sing university gi mahiroi sing dukan phama sing ga su unaki Lodena, singi village kaya ga su unaduna Raisa sida santi hanjalanana wafam kaya khanaki Assam Rifles na senduna Tengnopal Jilla gi Timino village da lemna langbi ke mama ngasi pangthokre punna khunja sahum nifuma pun layeng ke amadi lemna hidak langthak sing yenthokhi Manipur Home Guard Employees Welfare Association senduna Home Guard Employees singi oiba apun mami phamama Imphal gi DM University campus la laiba ima khunthokhan bisanglenda ngasi pangthokre Mifamatuda Court Ayaba Pikraba Home Guard Employees Singi Pension Scheme Lehenba Promotion Guidelines Semba Dearness Allowance Ki Sada Taramari Pitokpa Rasan Mani Pibe Yauna Tongan Behiram Singta Kumna Khanaki
Manipur Government Service Federation MGSM Jiribam District is Mifamama Jiribam the Leba Kasturba Girls High School ngasi pangthokre ngasi ki mifamaduna sarkar gi karmasari singi phibam phagalanarba khanane na bagalena thau pugadaba singsu nauna sindok sinjin tawki Gari singbo asoi ngam thon dana bagitamak prayer for safety haiba thormama senapati jila gi khabung karong daga si pangthokre saigi oina pangthobu thormasi senapati karong area Baptist Union amasung senapati district motor vehicles owners association asinbani driver singna miyam gi damak gari thobada section na thobi na ba masung asoi ngam thokdana ba hona na basu mifam aduna driver singda appeal tawki Miyam gi haksel gi phibam phana thamnabagi pandamda mega medical camp amanga si konthosam da pangthokre camp adu Angel Children Hospital gi managing director Dr. Yaikhomba Tauremna konthosam maning lekai young illiterate guidance program club ka kusam narka pangthokpani camp adu da miyoi lising amagi mathakta layeng khi amadi hidak langtak singsu lemna yethokhi camp adu da makhal kya gi testing su lemna pangthokhi camp asida layeng pathap tara taret ki specialist amadi super specialist singsu saru yakhi Raja Sarkar ki Inland Waterways Project ki matangda All Loktak Lake Fishers Union Manipurna media ta phongdoli bo pham adu yumpham yaudabani haina Loktak Development Authority LDN hairi masi LDA bu lan lamjing na bohna bani miyamna asumba pau khangning bale rebadi Loktak Development Authority ki office ta laktuna khanglaba yagani hairi Save Hairok Wangsing River and Clean Water Haiba Kholau Kalenana Tha Asiki Tara Mari Digi Hairok Part 2 Khuning Eco Network Hairok Ningol Club Hairok Women Development Committee Hairok River Task Force Hairok na Environment and Climate Change Directorate ke kusum naduna satharakpa poster campaign ke makha satharakpa oina ngasi su Hairok Part 1 amadi 2 maning lekaida poster campaign pangthokre Lamlong Thongkhong Artificial Turf Ground satariba ahanba Premier League Lisingani kulumdoi kunmarigi kasige mesta Sagolban United na Rising Athletic Union bu panjal mari ani da thoikre paugi marathana atenba break amamo Rajkumari Sanatumbi Devi Vidyalay Pangayamadi North AOC gi Lisingani kunmari kunmanga session gi pre-nursery degi class 9 phabugi admission form thaba hore haina Vidyalay gi principal na khanghalakli Akas bani Imphal gi pau tabiri प्रधानमंत्री नरेंद्र मोदी की परीक्षा पे चर्चा लिसिंगनी कुनमरी दा सरुक याननबगिदमक हौजिक फावबदा माइरोई कोटी अनि लाख कुनतरुक हेना रजिस्टर तौरखरे थौरमसी था असि कुनमापन दा पांगथोकनी हंदकी थौरमसी दा माइरोई सिंग मसिंग यामना रजिस्टर तौरक्तुना ममांग दा पांगथोकिबा थौरम दा सरुक याखिबा माइरोई सिंग दगी यामना हेले थौरमसी दा यावननबगिदमक केंद्र की शिक्षा मंत्रालयना क्लास 6 दगी 12 फावबदा लेबा माइरोई सिंग दा ऑनलाइन की खुथांग दा दरखास्त कौखिबनी थौरमसी दा ओजा सिंग अमसुंग ममा मपा सिंग सु सरुक यागनी मंत्रालय ने हाई हंदकी सही असिदा पांगथोकदबा थोरमदा महिरो यावना ममा मपा अमसुंग ओजा पुन्ना लिसिंग मरी रोमगा प्रधानमंत्री की हकथेंगना वरी सानगनी परीक्षा पे चर्चा थोरमसी महिरो सिंगना परीक्षा थाबदा मखोइदा पुंगनिंग लांगतकनबा हंथानबा प्रधानमंत्री नरेंद्र मोदी ने मखोइदा पौताक पीबेगी थोरमनी प्रधानमंत्री नरेंद्र मोदी ने हयंग प्रधानमंत्री जनजाति आदिवासी न्याय महा अभियान की मखादा प्रधानमंत्री आवास योजना ग्रामीण की खुदोंग साबा फंगलबा बेनिफिशियरी लाख अमदा नौना युम साननबा आहानबा इंस्टॉलमेंट के सेंफम यथोकनी सेंफम सिंगजी यथोपगी थोरम अदु वीडियो कॉन्फ्रेंसिंग की खुथांगदा पांगथोकनी खुदोंग साबा फंगलबा बेनिफिशियरी सिंगा प्रधानमंत्री का वीडियो कॉन्फ्रेंसिंग की खुथांगदा वरी सानगनी मसिगा लोइना प्रधानमंत्री जनजाति आदिवासी न्याय महा अभियान की मखादा पुन्ना मंत्रालय मापन्ना लुपा कोटी लिसिंग कुनमरी संगना आदिवासी सिंगी तोंगान तोंगान मथौ थोरम सिंग पाइकटकनी मसिदा लैनबा युम साबीबा थगनबा अफबा इसिंग फंगनबा शिक्षागी मंगाल फंगनबा हक्सल की फिबम फगलनबा मसी ओइबा सिंजाक फंगनबा मई लंबी थोंगमदी ई पाउ फरोना हिरम कयादा फगलनबा याउरी अरोइबदा मरोइबा फॉर्मो कांग्रेस दल की भारत जोड़ो न्याय यात्रा थौबाल जिला की खोंजोमदगी ngasi lamthakre मुख्यमंत्री नोंथोम बिरेना आकाशोइदगी लेखिद्रबा इमुंग मनुंगी मियोसिंग ngasi उनखरे इरेइबाग इजाति कनमंगमत्रबदी महक मुख्यमंत्री ओइरुबगी कानबा लेति हाइना फोंदोखरे लेबा के तै मफम सिंगदा पांगथोकनबगुम मणिपुर दा सुंगसी निपान सुबा आर्म फोर्सेस वेटरन्स डे के थोरम राज्य सिगे तोंगान तोंगान मफम सिंगदा पांगथोकनखी राज्य सिदा हौजिक थोलिबे इरांग असि लोइसिंदुना महौसागी फिबमदा हंजिलननबा सिक्योरिटी फोर्स ना अकनम थबक पाइखली अमसुंग प्रधानमंत्री नरेंद्र मोदी की परीक्षा पे चर्चा लिसिंग अनि कुनमरी दा सरुक याननबगी तबक माइरोई कोटी अनि लाख कुनतरुक हेना रजिस्टर तौरखरे पाउ लोइजरे